Hello, sinau mayam. Khoi jumda hajik maibi ani khatoke. Ado sinau mayam da moi anina pairiba hidak anise asigi kano takke pautak ama piye sinau mayam. Nauna phaujareiba maibini isinau mayam tu follow tausanbiro si anise. Ado kari na haibiro ima maibi ani si pambi se. Asik sung bukannya dua. Si pajana mai kanu si kokto kan masih kan ne. Apa ini undu ya. Lokura undu si. Asik umlaga kala sai pun kot pun undan. Ada mai hidu sandan. Aduga karamba anaba phai haido hairo seng fazana lokubasi lokuba khana marin katwa marin katdo asi umnaga do hidak tugi maming da fazana seng na hairamu daksigi maming ni hidak kawi se pambi oina ho bani pambi oina ho ri ko kana palka bitona ma se makha da sang na ta bani do isinau mayam su tabiramani khoigi ahan anisina haibase ado ahal laman gi asamaina doctor gi pharmacy gi hidak natra basu ko koi thaina gi ahal laman asugumba hidak asina kana basu sum hen bani jamna hidak dasalasu guli gurang se jam dasalasu kidney kari sole hai sinau mayam aduna che lokki ok hidak kauriye do anisigi maming di amta hajaram ge sinau mayam mai bi ani no phawre se nangi naming kari no hairo karamba sagai da ong bano hairo aina laisrom da ongbi na debi aduga asom amta haidi Chomgi se mai hakara boy no se haibiro mo Naurien da ongbi bimola debi na puroi ba leitraba sisu mayam da khara haibigro haine sigire ujuk sigire sigare kara ni ma kara lagi tare anjai ahum musurane oh somgi di leibiriba leitraba hey lai tare oh leitre di nabani se sehi ni pa no ma pa no mai ra ma pom bok ne oh ada nabani se nawana puroi ba ani mak leitre aduna phiri ni se duna mo hidak takpo oina thoe ngasi degi hoba ai YouTube Facebook ta engbiu sinau mayam maibi ani sibu follow tausanbiramo ngasi gidi loisanjarage bye bye